कुकी CSO वर्किंग कमिटी उरखुलगी माइकैदगी हौखिबे एप्रिल की तांग तरागनिपान इंग्लिश निगा कुनगा तरुक थोखिबे इंसिडेंट सिगी मतांग क्लैरिफिकेशन पिरखली हाइरिबा सिरोल सिदा पल्लिबा मरोइब वाफुम खरना हौखिबा तांग तरागनिपान एप्रिल इंग्लिश निगा कुनगा तरुक थोखिबा थाउदो सिगी मतांगदा अकोइबा सिदा आरान पाव क्याम संदोक थेंगनारि हाइरिबा थाउदो सिदा लेखिदबा मियो एनी सिगी दमकता थमोइ सुक्न नुंगाइतबा फावी हाइब फोंदोकपगा लोइदना हाइरिबा यामना सेंसिटिव ओइरबा मतम सिदा बेसलेस ओइबा खुदम संगदम लेतबा अदुगुमा एप्रिल तरागा निपान सतखिबा एम्बुस अदुबु कुकी की कम्युनिटी सिंग तैसनबा सि याबा ngamloi haiba wafam asini makha tana palladuna urkhul leriba कुकी विलेज असि गवर्नमेंट रिकॉग्नाइज तौरबा मसुम वैलिड डॉक्यूमेंटेशन लोइनना लैंड रिकॉर्ड्स अमसुम विलेज मैप लेजे हबा वाफम यावन फोंदोक्ति Joint statement ama Mar Student Association, Mar Village Volunteer Council, Mar Student Association की General Secretary Assistant लोइनना Mar Village Volunteer Council की खेना बलुप असगी मियोय क्याना Joint Press Statement ama ngasi थोलकली हाइरिबि स्टेटमेंट अस्त पल्लिबा प्रजा की लुसिंगबा मस ओइरिबा People Representative लेखिद्रबा श्री बुंगजागिन बल्तीगी मा हाटखिबगी Justice पुथोकपा ngamdaba asigi matangda phongdoraduna hairiba democracy si mokri oire haba wafam yauna phongdorakli makha tana palluduna Zaumi Frontier Organization na April tang kungani thu inglisingani ga kunga tarukki ayuk pung manga dagi na numidang wairam pung taruk fawa Susampur town pumada total shutdown lokthukli ba sida support tabu haba wafam asini Home Ministry na order pidrabani Manipur thokpa thawdok singi case NIA na register tawduna thizinba ngamlamdri NSN IM na kangpokpi da hat kiba akoizam nongan wigi case Manipur lenga na NIA des kushin na binaba Home Ministry da ayi basirol pi duna hai jakrabasu Ministry na order thokta badigi NIA na lokat lu yatri High Court na Home Ministry da affidavit file torna ba aroiba matam pikri May ahuming lisinga niga kungo humdoi digi hauраklaga matam khra lakak tawrurabasu leptana thurakliba tam thiraba lan gi thaudok sing yauna urkul district ki litan PS na ponba mafam sing na thokpa misimina gi thaudok khrada Manipur lenga na thaudok sing gi hek thokhibaga NIA da sinaragani haibigi wapum phongdoklabasu agency asigi maikai dagidi Ministry of Home Affairs na order ama piraktriba fawba case register tawduna investigation sathaba ngamdi haiba wapam high court satharakliba case amaga mari leinana phongdorakpadigi Manipur thokpa thaudok singi case sing Home Ministry na order pidrabadi NIA na lokatpa ngamdi haiba mek singli High Court of Manipur satharakliba case asi kangpokpi PS ka sunatagi kilometer ahumlum damak lapnana sangobung khulgi mafam amada Kokaithel konjeng laikai diki akoizam nongan ba koba naha amabu NSN IM gi gather sing singnaba singna halaga thamlambadigi February taragani thu English singani gi kungo humdoida phanglaba matuna laikhitrabigi apokpina High Court of Manipur file torakhiba writ petition civil number 631 of 2024 ni AK nongan babu mihathi na halambagi mayok CM ki GC amasum maki apokpi akoizam santi balana Manipur lengang takana taksin badagi thaudo wasigi case FIR number 8 close to 2023 kangpokpi PS na sumotu da register tawdun lokalabasu case asi NIA da sinabiduna investigation sa thanbiu amasum maralaiba miyuising logi matungina serak bibiu haibidagi Manipur lenga ki commissioner home na Mars taragani pan English ngani ga kungo humdoida Ministry of Home Affairs ki special secretary internal security da official oiba ayub sirul ama pikhi sirul adura thawdo wasigi case NIA da sinaduna investigation sa thabiu haizaki Manipur lenga ki maikai digi Home Ministry da ayib sirol fawo piduna haijarabasu NIA gi maikai digi thawdo sigi case lokhalaktabadagi laikhidrabigi apokpina petitioner oiduna petition asi Ministry of Home Affairs ki Home Secretary Manipur lenga ki muchinba Commissioner Home amasum NIA gi Delhi da leiba Director General bu respondent sing ohelaga makoi gi mathakta petition asi file torakhibane hari Misi mina ki thawdok sing asi NIA da sinaragani amasum ex gratia piragani hairaga loisinba yagadra Congress Manipur thokliba misi mina ki thawdok sing asi NIA da khusinaduna thijil halagani amasum ex gratia piragani hairaga loisinba yagadra haina Congress ki wangaloi Dr. K.S. Ratan Kumar na permission phongdokri ngarang Congress bo na pangtok paw gi mifam na maang na wang si hangladuna hai state si ki tampak ki lamda miyam na peace rally faw sat pa yadre aduga singi lamda state terrorism sa tharaba faw pat lenga sina kari su to ngamdri haina maral sikhi
Manipur chai ohumlom tangdu leitadaba phibam ama leirakliba asina miyambu khamthena awaba meunhali BJP gi MLA minister singi maraktagi aikhoidi singda satli miyamna kiduna sasadabani haiba wafam asidi mapung phadaba angang masagi wongang ni hainasu maral siki aikhoina satpada karisu tawdi haiduna salubadagi hauzik kari thoklabagi hangladuna phibam asida mi union lengakna istirasida yengliba miyeng asi peningai oidri Jammu and Kashmir da thokpa thagdok singdana operation sindurgi makada surgical strike na singba sataki Manipur gi terrorism gi thawong singdana thaba amata paikhatri Ronglaubi amasum Urkhul district ki TM Kasong gi lebak thiba thagdok singa sigi matangda lengakna matam sana action lakhatkadabani Ronglaubi gi thagdok thokiba ngasi numit kya ni surabagi hangladuna thagdok asida senaba miyoi kya pharabagi hainasu hangki miyoi bigi lisat nataba thagdok singa sigi matangda prime minister amasum home minister gi makidigi minung si urakti amasum yaning da faw phongdorakti masina aikhoi sibu leba asigi citizen ama oiribra natragan oidrabra habigi wahangsu thogalakli haidi Tamil Nadu firecracker factory da pokhai bada miyoi taraga mapan siri taruk sathina sukli Tamil Nadu gi Birudungar district ki Katanapati Khudong da leiba firecracker sa factory amada khangudana pokhairakpadigi miyoi taraga mapan siri taruk na sathina sukla haidi pokhai bigi thagok thokraba matungna factory asida sauna mai salakpadigi firefighters na mai muthana honabada awa boike masum matam sangna sangki Thaudo asida soglaba miyoi taruk adu anakpada leiba layeng sathabau khre amasum mari leinaba authorities singna pokhaiduna ningkhai khraba factory du gi manungda atopa sinmi sing lehauribra haibigi wakhalonda rescue operation su sathabau khre aina su pawmun makhatari so group da khut thinladuna IM hai Khangba ngambagi Pankhei lankhre Imphal Urkhul Lambi National Highway 202 gi TM Kasoma masum litan gi mark thoki ba thawdo do NSN IM akan ba mon yening da ba phungdok paga loinara thawdo do India government amasum Manipur government ka nakal ahungi suspension of operations sathari ba su group singda Khudong mithilaki NSN GPRN gi Ministry of Information and Publicity ni thadorak ba thawdo du yening da ba phungdok laduna hai April taraga nipan ki nungthil pung oniga makhairam tabada thoki ba thawdo do koki suspension of operations su federation sathaki ba yanna tamthiba thawni siro laduna hai Urkhul district ki tasar khundagi sinauk sang sogwong naw amasum khara som sisi khundagi yaruingam basumani bu makoina lambi da satlingai da yaulen kuki khun marak ki numaina kaptuna hatkibani hari Sathakiba attack adu suspension of operation gi makada leriba kuki khulai pai lup singi kedar sing sathakibane masu makoi gi thawong adu khangmangan bagi Pankhei punamak lankhre ba wafam thamlakli ka henba thawong adu irang hengat hanbadana tana masi Indian state mechanism apung fana fail oire have takpani amadi masina naga singbu masagi maramda mamasum ningtam ngakna ba khongthang sing sathanabagi maram ohel have akan ba wafam thamlakli hena paus tam khatari